ngasi phong ki ba tungan ba manipuri se phong singdagi masum thoki ba thawdo wathok singdagi maroi bi paw sing myam na thamjigi han bada naharul gi thawdang paw se digi laku saraga koki sing irang hourakpadagi manipur communal riot thokpa houkhre susampur mani more da mitei khul sing tumna mai thakre toibong da miyoe ma hatkre state government tumina laikre susampur mani more da mitei kan mangamdre sekon dadi manipur police commando sing mapangal fudokre ओलिबा पिक्चर सिंगसिदा हानबदा मोरेदा लैबा मैतेगी युम अमसुम दुकान सिंग कुकी सिंग मै थाखरे कुकी सिंग सुसामपुर गी गन हाउस थुगारगा नुमै सिंग लुट तौबा अमसुबदा सु मिलिटेंट सिंग फोन खुलाई पुदुन हिंसा गी थवंग सिंग सथबा मारी सुबदा सुसामपुर खुमुजामा मैते लेकाइदा लैबा मितेगी युम सिंग मै थाबा मितई सिंग शेड्यूल ट्राइब लिस्ट सनबगी मयोक्ता असुम नंगसी सिंग डिस्ट्रिक्ट सिंग कौखिबा ट्राइबल सोलिडरिटी मार्च नुंगदा कुकी सिंग सुसामपुर कांगपुकपी मोरे तुइबोंग अमसुम मोदबोंग सिंग जगह सिंग हिंसा की थवंग सिंग सथदुना मैतेगी युम अमसुम दुकान क्या मै थाखरे तुइबोंग द मैते एमा ममाय तमथिब मोंग थांगना यानदुना हाटखरे सुसामपुर खमुजामा मैते लेकाइता लैबा मैतेगी युम सिंग तुमना मै थाखरे ngase anganbadagi haukiba tribal solidarity march adugi manungda susampur district ki tungan mafam kyar kuki sing chief minister n berenbu khonchop sisinaduna sai thangbu yauna hingsai goiba thawong kaya sataki lambi sarakta mi sibi yabu khusu khlai kya paiduna tholalaga asat awok toribi sing phu saiba madi lambi dalakpa gari sing thuga ye khai toki कोकी सिंह हिंसा की थवंग सिंह चतखिबा अदु सुसामपुर डिस्ट्रिक्ट पुलिस की कांगबु मपुंग फाना कंट्रोल तोनबो होनबगी ममी ताखिदे मदुना मरम ओइरगा सुसामपुर खुमुजामा मैते लेकाइदा लैबा मैते सिंह कोकी सिंह हिंसा की थवंग क्या सथबदगी मयुम थादोक्तुना लोइन सेनखरे मयुम थादोक्तुना सेनखरबा युम सिंह अदुगी थोंग थुगाइदुना इमुंगदा संगदुना अरैबा मालचांग पुंब लुट तौरबा मतुंगदा युम सिंह तुमना मै थाखरे उपाय लेत्रब सुसामपुर खुमुजामा मैते लेखाई मैते खुंजा सिंह थवाई हिंगनबा उमंग वमंग अमदि लबुक लमहांगदा क्वेश्चन सेंदुना खांगली मयुम मकै मै थादोपिख्रबा अवाबा तारबा मैते क्या कप लाउदुना मखोगी थवाई कनबियु हाइना सोशल मीडिया की खुथांगना मणिपुर सरकार की नकुंग योरखरे सुसामपुर टाउन द लैबा गन हाउस अमसुंग कोकी सिंह थुगाइदुना गन हाउस अदुदा लैरिबा नोंमै अमसुंग नोंमै मरुसिंग लोइन पुखरे हाइरिबा नोंमैसिंग अदु पुदुना मफम क्यादा हिंसागी थवंग सिंग चथरि फुल यूनिफॉर्म सेटपा शुद लैरिबा कुकी मिलिटेंट सिंग एके राइफल न सिंगबा सोफिस्टिकेट वेपन सिंग फोंग न पाइदुना प्रोटेस्टर सिंग अदुगी मरक्ता यावदुना हिंसागी गोयबा थवंग सिंग चथरि कुकी सिंग अदुना तोरबुंग तमना हाइगलक्तुना मैतेगी युम क्या मै थाखरे मैते अमा ममाइदा तमथिबा मोंगना थांगना यानदुना हाटखरे कुकी सिंग का हेनबा हिंसागी थवंग सिंग अदुना तुइबोंग द लैबा मैते सिंग मयुम थादोलगा मान हिंगनबा सफगदबा मफम सिंगदा लांजेनखरे मैते अयाम्बा कंगबाइदा संजफम लौदुना लैरि अदुबो मफम अदुरसु ने ताबा हाइबदु ओइद्रि मोरेदसु कुकी सिंगना मैतेगी युम होटल अमसुम दुकान सिंग तुमना मै थाखरे मोरेदा लैबा मैते सिंग थवाई हिंगनबा हाइदुना मोरे पुलिस स्टेशन दा सेंसिनदुना संजफम लौरि मोरेगी फिबम हेना खुदोंग थिनिङै ओइरि मोरे टाउन अमसुम मोरे प्रेमनगर दा लैबा मैतेगी युम अमसुम दुकान क्या मै थाखरे मोरेदा लैबा मैते काउंसिल मोरे MCM की ऑफिस तुमना मै थाखरे उपाय लेत्रबा मोरे की मैते सिंग चिफ मिनिस्टर एन बेरेन की थौजाल गाइदुना यामना वान हिंगली मै चाकलाबा युम अमसुम दुकान सिंग अदु कननबा फायर टेंडर सिंग चनबा होनबदसु कुकी सिंग अथिंग पीदुना सलंखिद्रे कांगपोकपी डिस्ट्रिक्ट कुकी सिंग हिंसा की थवंग क्या सथबा लेप्त्रे मोदबुंग द लैबा मैते की युम सिंग कुकी सिंग मै थाखरे उपाय लेत्रबा मैते खुंजा सिंग थवाई हिंगनबा उमंग वमंग अमसुम तोरेल खुंनुंग द सेंथदुना लोलगा खांगली तुंगान डिस्ट्रिक्ट सिंग कुकी सिंग मैते सिंग मथक हिंसा की थवंग क्या सथरिबा अदुगी मयोक्ता मियाम इरांग हौखरे अदुबो पुलिस कमांडो सिंग टियर गैस सेल सिंग कापा याउन इरांग अदु कंट्रोल तोखरे अदुमेनमक सिक्योरिटी की अहेन बिसिक्शन थरांग पार्क सन लखतुना पामदब थौदोक सिंग थोक्तना बहोनरी हेन स्पाउस द फोंदोरकली अमरमदना होयलन पाउसे फोंदना सुमना हेडलाइंस पीरी मफम क्या थोनिंगदब थौदोक सिंग थोलक्तुना युम कय अमसुंग गरी क्या उट ओनखरे आसो अपन याउनखरे डिस्ट्रिक्ट एडमिनिस्ट्रेशन थोनदब ngमौद्रे थोनदनबसु होनाहौद्रे नुमित मंगानी की ओइना मोबाइल डाटा सर्विसिंग थिंगजिनखरे डिस्ट्रिक्ट अयामना मतम कक्तना कर्फ्यू के अथिंग थमखरे अमरमदना अमनामगी संजफम पीदुनु ngak सेनबिबिगी थौदोक सु थोखि अमरमना अफफतगी टेक्सा पुनमक मणिपुर अमसुंग इंडिया लंगना पुगदबनी महाइरोय लुप्तरु ऑल ट्राइबल्स स्टूडेंट यूनियंस मणिपुर असुमना
Come now, let us reason together haiba banner gi makhar Manipur gi singi district punamaki headquarters singda ngasi pangthokna khiba tribal solidarity march ka iroinana district khara da thokiba thoning da thawdok singi manung da miyoi kya gi yumkai gari na singbu uton khiba loinana asu apan yawnakre thawdok ayam da state amasum central armed police force CPF natragan army gi mekeri kusu kulai matik sana paiba makoi gi personal singa thoning da thawdok singa sibu tholak handana ba khona khiba gi mami mafam amata da ta khida loinana thawoina thonana ba honarakpasu uba phangide adumena mak oirakliba phibam singa sitagi hena sathiba phibam amada oiraktana bagidama Manipur lenga ki commissioner home na ngasi thokiba order amada ngasidagi numit mangani subna Manipur gi mafam punamak mobile data service sing athingma thamkhre Commissioner Home gi order sina phongdokpigi matungina Director General of Police DGP Manipur na ngasi pirakhiba report amada all tribals student unions asumna singi district singda rally sing hibag luina singi district punamak tanga se ayuk pung taruk ti hawraduna nungtil pung mari faw total shutdown gi khongjang sangsingki rally amasum total shutdown gi khongjang manungna tungan furup singi marakta khanna saina ba thawdoki report sing phangmaga luina Bishnupur amasum Ccpur district makhata na thoning da thawdok sing tholakpa yai haina phongdoki hairi Machine maram oiraduna Commissioner Home na temporary suspension of telecom services public emergency or Public Safety Rules 2017 gi Rule 2 gi matung ina numit mangani gi oina Manipur pumda mobile data service ka ating mathamane hari DGP gi report adu ngasi gi rally amasum total shutdown gi khongjang adu mitei maitai ni schedule track list ta salana ba gi damak torok li demand gi mayok sa tharak pa khongjang ni haina su palli hari adu maina mobile data service thingzin mi gi order thokpa khtana thoning da thawdok sing thon da ngamlak ta banana tana lamai sakpu gumna mafam amadagi amada mathang samna duna wai daga sandorakpana mara moiraduna district khara gi district administration nga sinumidang pung tare tagi hawroduna matam kaktana park curfew gi athingwa thamle haduna lakthokna rakhyai de amarom dana amana magi sangja pampi dunu ngak sinbibi gi thawdok su thokhi adu moina ma thoning da thawdok kya ma mafam kya ra park sana thokrabus thawdok sing asi mayok naduna awaba taraba furup amagi miyoi singbu atopa furup amagi minung sina sangjapam pibi bigi mathakta ngak chenduna punna mauksa gumna lamina bagi thawdok Ccpur thokhen su sangjapam pibi ri miyoi singa phongdorakli amaromdana sumna palli apapatagi texak punamu Manipur amasum India lengana pugadabani mairoi luptaru Criminal Procedure Code CRPC 1973 की section 144 की subsection 2 की मखादा curfew के थिंग थमले हाइदर district magistrate ना थोलकिबा order सिंगी मनुंगदगी पाउक्सिएशन फंकिबा सिंग इम्फाल वेस्ट district Bishnupur district Kaksing district Ccpur district Jiribam district Phejol district अमसम Tengnaupal district सिंगी याउखि Manipur lenga ki mekedi section tharang sing ni haidana mobile data service sing thingjingba loina curfew gi atingba thamjilaba fawada thawning da thawdok sing tholak pa yaba masum mathang su samnarak tu na thokraba mafam sing dadi state natragana central force sing gi personal sing na mangjo no section tharang sing amata lapat khidaba thawning da thawdok sing makhata na adumak tholakhi thawdok sing asi park sana amagi mathakta ama mathang tholakhi bana tashingnam state asi mapu pandra bara haibgi wang phawa thokriba thawdok sing asibu hakthengna mayonakhiba miyamna phongdoknarakhi adabang asi numidang thengjilaglaba matamdri tampaki mafam khrat Manipur police ki mekedi gi makhata na thoning ta thawdok sing tholoktana ba miyam control tona ba hona bada mogbom amasum tear gas seal na sing kapkhiba gi makhol tanakhi maraksidang asi nungthildagi na numidang wairam amasum athengma phawada tungan mafam na thokiba thoning ta thawdok sing gi manur tidim lambi gi torbung banglada masing yam laba khulai pa ba miyoi sing mafam madura leiba yum sing attack tawduna mai tharakpada aso upon yauna khren su pauksi esta report rakhi loina ngasi gi mafam kya ra thoki pa thawdok sing na maram oiraduna aso upon yawbudagi ngasi numidang phawada rims hospital layeng nabagi damga pukhana rakhiba miyoi sing gi manungdagi tidim lambi gi torbung da nongmaina pan badagi sokpa miyoi ma yawki ma khakta tana sangai progi mafam amara thokiba thawdok ta sokpani haiba miyoi amasu rims ta lekana na pukhalaki adug imphal gi not AOC ta leiri rasmidi city de Ccpur gi police sub inspector ama marising mairongi khongsai beng na thokiba thawdok ta nongmaina pan na sokpani haiba miyoi amasu lekanaki asum gi lamjing makhar Kuki students organization KSO Tengnaupal amadi KCA Tengnaupal na Kuki women's Humans Writers Tengnaupal kusamnaduna Tengnaupal district headquarter du sumitei maitaibu lebasigi constitution gi ST list salangadabani haiba demand gi mayokta protest tobu khongsat amasakhi
Khongsa asida saruk yakhibasingna Tecnopal District ki Deputy Commissioner ki khuthangda memorandum amasu pisanki. Khongsa adu Tecnopal Village Community Hall dagi hawragi Imphal More lambi tamna lakhi. Aduga Tecnopal District ki Deputy Commissioner ki office power laklaga memorandum pikhibani. Amasum Khongsang asida tongan furupsingi miyuisina saruk yakhi. Amasum Khongsa asida saruk yakhiba miyamna mitai is the demand is purely selfishness, no protection for our lands. If Maitais becomes ST, Maitais are not tribal, they are scheduled caste, OBCNs, Brahmins. Stop discrimination. Government of Manipur stop evicting from our lands. There is no government's land in tribal areas. Maitais are not recognized indigenous community under permanence forum in indigenous issue. Government of Manipur don't recommends Maitais as the demand haina thaba plate card sung paike loinana long live asum haiba yauna Maitai ni as the demand tabu yaning de Manipur High Court ki order yaning de we want justice haibana sing khulaw sing lawki rally edu sarug yakiba cookie sips association Tecnopal ki president Saikhojang baite na phongdo ki beta tampa ki isili naw sing as the demand tabu Manipur High Court na order thokpa yaning de Belly na scheduled caste scheduled tribe OBC amadi generals loinamak oigadra Kaidong way desu Belly gi isil inaw Maitai singna ST oibi yaroi hain phongdoki Amaramda MSF Desam KSA Suk Amasum AIMS na singmo Mahiru Luptaro ki president singna puno kuyak pi dun thokpa sirol amada Haujik thoklibi Erang siki apapata khudingma ki teksak India amasum Manipur lang ana pugada banari Seoul sina makhatan hai Manipur gi singi mapum khrada rule of law leitabigi thawong singa singarang khakinati ngasisu Susampur nungmai pai duna mitai damadi Yellow Furupsing Atamna target Toduna Furukang Naiba Monga, Mishimina Yao Erang Tulakliba, Sigapata Kudimaki Texas, India, and the Manipulang Apu of Nari. Lisang Sina Yellow Mi Kanana Tapak Pakapiu, Mito Masakangdopiu, Yellow Migila Mamadi, Saktam Kanbi, Wainamiam, Sanction Dunalaki Ihodu, Center Gilang Tabidava, Logi Wang with the Mapalam, the Gimitokea, Lisang Sina Sankshilatuna, Nasidi, Lau Mapu, Yong Natalapani. Masi India langana maruhun kipu upala dugi mai ngasi gi mirul na phangla panai haujiti Manipur gi yellow mi sing threat laire safadre isagi yum dagi talakle mitom na reserve forest area sing the power lam khopsin duna khundas lakle amasum population growth su unnecessary oiba mong na hengalakle khul anoba kya angak mong da samgalakle asiguma phiba mas India masagi border dagi sangsilakpa influx sing thengna na bohona ba India langana thoboi oi bidabagi tholak mangakthani India lengana Manipur gi yellow mi sing muthana bohona ba mito yoklaga thamlak pani haina mairoi luptar unalawi horalana da sangsilak di ba mito sing musa khangdokpiu Manipur da NRC tawbiu haibada ngasi phawa thabok paikhat pidana lakhibani ngasina mito na khudong saba lawanduna aikhoi masel hana hanmani hairi Lamdam sigi lam mulhan mani yellow mi kya gi yumai thado halapani masigi teksa kumbu India lengana pugadabani masagi yellow mi masagi citizen phobu ngak ngamloi deba taragadi na khai sing Manipur gi border si India lengana ngak ngamdre haina laphopiro Manipur gi yellow mi sing ngak pibang ngamloi deba leirabade Manipur si India gi state oidre haina su laphopiro loinana Manipur rule of law leitre haina su laphopiro haidi loinana Divide and rule ki policy sananabagi damang agent kya thadok communals crisis communals riot na singma tholaga Manipur bu pungtum tumona na thorang silakliba singasi mayek sing na ikhu gi miyam na khangmina duna Manipur gi miya maru in hana dagi khunda minerakliba yellow furup singi apunno pongal sakat mina duna yellow mi singi sakam ngak na thengna mina duna thaudang lomina bagi tanja tu lakli haina sumairu duptar una haijari Manipur lenga nasu aihen ba thaudang lauduna hana dagi leijarang yellow mi sing kanana ba thabuk pakhat piwa amadi tangdu laitaba lamdam ohena na bohona bada punamana thaudang laumina rasi haina su seola sina bakhatari amaramdana contempt case amagi royal the high court ki other hill areas committee ki chairman asum gi president me nipana court masala kadabani DCP na makhoi bu court masa soidana lakna ba thabak laukhat kadabani Imphal gi kabolaikai Duilalens Laiba Mitai Mighty Trap Union gi Secretary Mutum Suramani Mitai say Humfugunit Apokolai Kidraba M. Epoton Mitai na Lusingba Petitioner Nipana Mitai Mitai Indian Constitution gi Sidul Trap Lista Salangada Bani Haidun High Court of Manipur file Torki Civil Writ Petition number 229 of 2023 book Court asina lokotuna Wales Sataraba Matung Mars Kungateret English Singaniga Kungom the Piki Judgment Namas Order Kimayokta High Court of Manipur Lan Ohana Hawonda Singi Miambu Instigate Tawi Haibigi SARS to file Torakiba
contempt case amagi wayel court asimaki acting chief justice MB Mirandis nangasi pikib order amada Manipur Legislative Assembly gi Hill Areas Committee gi chairman oiriba yankai gi mari nungba AST Assembly constituency gi MLA Dinganglum Gangmay amasum Imphal gi Singmairong da laiba Adim Jati Complex ki All Tribals Student Unions Manipur asum gi president Saiboy Haukipu thasi gi nipan court asida masa masa lakna ba khankhre Loidana Manipur ki Director General of Police ta makhoi anina High Court na pikiba order gi mayok singi miyambu insert ticket tawna bo khona ba loidana makhoi da court na March kun ngatre English ngani ga kun humdoi da WP clause number 229 of 2023 ga mari lainana pikiba order adubu criticize tawbi ki damak Serak piri debi ki madam laibra have wapam su fongdok laduna nomina sida DGP na makhoi ani bu soidana court masa lakana na ba thaudang launa ba sukhan ki ngasi High Court of Manipur gi order adu acting chief justice MB Murandis ki bench na pikhi bani contempt case clause number 58 of 2023 aduna March kun ga tret English ngani ga kun ngom doida court asina judgment amasung order pikhi ba writ petition civil number 229 of 2023 adu gi petitioner oikhiba mutum saramani mitei amasung mitei maitai Tribe Union ki member ama oidiba Thoksom Gopi Mohan sahi humdra go humdoi apokpa laikhidraba TIS Somakanta kasamthong laisom lairakna petitioner oidna file torakhibani haidi contempt petition asi contemporary principal respondents in the Manipur Legislative Assembly Hill Areas Committee ki chairman Dinganglung Gangmai type 7 quarter number 4 Babu Pora amasum asumgi president Saiboy Haukipni aduga contempt petition asi Pro forma respondents in the Manipur ki Chief Secretary Dr. Rajesh Kumar, Manipur ki Tribal Affairs and Hills Department ki Additional Chief Secretary Dr. Bonglung Mang amasung Ministry of Tribal Affairs Government of India ki Secretary Anil Kumar Zwa Sastri Bhawan New Delhi ni Mawang Thagi Kunganipan file torokiba contempt petition asi ngasi High Court of Manipur ki Acting Chief Justice MB Muraldas lokolakpada petitioner singi make the Senior Counsel Maibam Hemchandra na lepaga Mapu Counsel Ajoy Pebam na access tokhi petitioner ki Senior Counsel M Hemchandra na phongdokhibada mahaki Maikay ki court asida file tokiba writ petition civil number 229 of 2023 adu order ama March kun ngatre English ngani ga kun humdoi ko na pikhi ba order the petition asi ki ahan respondent oidiba Manipur lenga ki mutsin ba Chief Secretary na Government of India ki Ministry of Tribal Affairs na pirakpa sirol gi matung in recommendation thana na khan ki ba loidana ko na pikhi ba order adu phangma numitigi sayol mari gi manung na adungai Guwahati High Court Imphal bench na me kun ngatre English ngani ga ahumda WP Clause number 4281 of 2002 the PK order adugi paring the mitei maitai bu schedule track list sanana ba thabak lokhona ba khan ki banaki adu moina High Court of Manipur just menam order adu pira ba matung April kun English ngani ga kun hom de Manipur Legislative Assembly Hill Areas Committee ki chairman resolution number 55 2023 hais AC lauke masum April kun ga matu English ngani ga kun hom de asumna press statement ama thok tu April kun ga mapan bu Manipur gi tribal miam gi black letter day ni haina phongdoki haina court submission takit Loinana Hill Areas Committee na laukipu wareba masum asumgi press statement adu logi mayoktani haibaga loinana asiguma wareba si Hill Area Committee na laubu ngamde masum asiguma wareba si miyamda circulate tawigi ayabasu laitabana satharakliba thawong animak court asina pikibu order gi mayoktani haiki loinana Manipur gi tribal miyam na court ki order asibu hantana lauraga atamna High Court ki authority bu singnaba yaroi haiba wafam sa phongdoki Maramasna contempt petition asid yauriba respondent number 1 amasum 2 asina satharakpa contempt oiba thawongi matungina makoyani bu Contempt of Court Act 1971 amasum Constitution of India ki Article 215 gi matungina sarak pifam to i haiba loinana makoi ani da court ki mekedi gi haksina lobga loinana noticing issue tawinaba prayer toki Kona contempt case asigi maikedi ki petitioner singi mot sinduna lepkipa Senior Counsel M Hemchandra gi submission sing tarba matung respondent number 1 amasum 2 oidiba Hill Areas Committee ki chairman amasum asum gi president bu thasigi nipan na court asida masa laknaba khan kibaga loinana makoi ani bu soidana lakhanaba gi thabak DGP Manipur na lakat kadabane hanesu direction pi khibane haide adu makasa tharak poina mayam ngora nungda oiram phongkiba pauksi de lokha sarkar na marubi pauksung mayam thamjage ngasi numida waram phongkiba paukse pandam paukse digi marubi pauksing hana thamjage mobile data service numit mangani thingjinkre Manipur gi hauji oiragliba phiba mamadi anti social element kharana social media ulana sijinarakpa kya asidagi thingnaba madi state asigi tangdu laita adan leiba phibam da akaiba pirakpadagi ngak thoknaba state asigi territorial jurisdiction manungda ngasidagi numit mangani mobile data service thingjele haina Manipur lenga ki commissioner home hais Gyan Prakash thokpa order mana khangalakri
Manipur ki governor ki ming da commissioner da thoki ba order da palibedi mitai meitai sing ST category da salana na ba taliba dimana si ki mek da all tribals student unions Manipur asumna ngasi ayuk pung taruk tagi nungtil pung mari faw ba sing district kudimakta total shutdown sataduna khongjang sangsilak paloinana hairiba rally amadi total shutdown manung tuwan proof singi volunteers sing amadi naha sing marakta khana sainabagumba thaudok sing thokli habigi paw leiba loinana anti social element khrana mami sing image phajadaba oiwata sing amadi yengthina yaba video image sing sandurakpana sandoknabagi damak social media parks na sizinarapa amadi mobile phone WhatsApp Facebook Instagram na sing tuwan social media platform ki khuthang na aranma paw amadi tonga sandorakpa thingduna miyamna tangdu loitana leibeda akaiba pidana ba tangai phadana temporary suspension of telecom services public emergency or public safety rules 2017 ki rule number 2 ki makhada piba matik mai sizinaduna mobile data services thingna khongthang silokhat khibana hari amaramdana mitai na ST oirabadi sing lam sing makhoi gi oikhigadra kiduna ST gi demand gi mayok talibani issue si gi matang na ST DCM na wari sanana bhairak kari tawba yabagi khanagani asum mitai na schedule tribe list salakwa tarabadi sing lam sing na mitai sing na khundarak tuna lam sing gi mapu phau oirak yabi akiba leibana mitai sing na ST list yorakpada sing mi sing na yadabani adu issue si gi matang na ST DCM na wari sanana bhairak pataragadi kari tawu yabagi haiba du khanaragani haina achumgi tribunal member Adani David Sorona Fondurakli Wabamasi Manipur High Court na lengak da sayol marigi manungda mitai bu ST list salana bagi mathau taba recommendation thaga bani haina pirakhiba direction adu lengak na thabok oina pangthokpa yaroi haina asumna sinduna singi district singda satpa travel solidarity march ki manungsana Senapati da satkiba khongsar amada phondokibani asumgi miyeng makhada Senapati district students association amati atai luk kya na mapungoi ba thaudang lauduna ayuk pung 13 rom taba matamdagi satkiba ngasigi aduda Senapati gi tuwan mafamdagi lakpa miyoi lising taruk lom na sargyakhi mitai na ST list sanmada sing mi sing na yadriba madi ST DCM issue sigi matana wari sanaduna warasin puraksi haina mamang na tawkiba appeal sing matana permission hangbuwang amagi pakhom piraduna asumgi tribunal member Adani David Serol na permission da hai mitai si lamdam sida khunda minariba purup sing marakta khwaidigi sokatpa purup amane loidana karigumba mitai na ST list salakpa tarabadi ngasi singda mitai sing na khunda ba yadriba asishu yaraktuna sing mi sing lamgi mapu makoin oirakpe hai amasum asumna singmi singi tuwan right kya mitai singna lokhibi yabi akiba leibana issue asida asumna yaning dabane aduba ST DCM na wari sanabagi matangna tuwan bu apom kya phongdok libado karigumba official oina hairak patarabadi asumgi makai digi sulub asigi lusingba singa tanaduna kari tabu yabagi haibadu yengsinga haiki amaram na ngasigi khongsat adugi matangna asumgi executive poll na hai khongsat asi singmi singi right kan bigi yamna maru eba khongsani maramasina paliba lenga asina su singmi singi right khangna thabuk tabiyo maru oina Manipur High Court na pirakhiba direction adu lenga na singmi singi ayaba yauduna thabuk oina pangthok pigano kariguma lenga na issue asibu kariguma lenga na issue asibu singmi singi apambagi mayok to warep lauduna thakhiba tarabde asumna singmi miyam goloina na khongjang kya sangsingani swaiki Makasa thara poina kanglei paki maira news tagi to papau khra thamjagi pungkhara gi khongsat India gi BP Jagadip Dhankar Imphal da laktuna mahairu amadi oja sing unakhre India gi Vice President Jagadip Dhankar amadi maki loina bi Shrimati Sudesh Dhankar ngasi pungkhara gi khongsat Imphal da laktuna DM University Manipur University amadi Handloom and Handicraft ki lamda National Award phanglakra lamda masigi saknaira ba miyoi kyaga unaduna wari wata sanakre ngasi Vice President asina Imphal International Airport thunglakhiba matamda Manipur gi Governor Sushri Anushya Uike Chief Minister and Foreign External Affairs amasum Education gi Union Minister of State Dr. R.K. Ranjan yauna lainga ki lusimsingna harau tem oki magna Imphal da thunglakhibaga Imphal gi DM University ta pangthokpa thauram amada University sigi mahairu amadi oja singna unaduna wari sanaki tungda MU da pangthokpa thauram amada saryaki Tharamadru Wangang Laduna Vice President Jagadip Dhankar Nahai Naha Oriba Mairoi Singna India Bu Malem the Masak Takadorivani Maramaduna Mairoi Singna Tuan Lam Singna Masak Tukumi Amam Oibitanatana Leva Asigi Taudang Leba Misa Ama Oina Bohanagadavani Manipur Sik Thoidona Masak Tak Ludrabasu Lamdamasi the Piriva
ꯃꯤꯡꯊꯣꯜ ꯑꯗꯨꯃꯛ ꯇꯥꯛꯆꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯐꯪꯖꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯗꯨꯀꯦꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯎꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤꯕꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯂꯝ ꯀꯌꯥꯗ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯥꯂꯦꯝꯗ ꯐꯪꯗꯕ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝ ꯑꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤꯕꯅꯤ NEP 2020ꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯩ ꯃꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯍꯧꯗꯣꯛꯇꯨꯅ ꯑꯐꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯟꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥꯕꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯆꯠꯅꯈꯤꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯒꯅꯨ ꯑꯄꯥꯝ ꯄꯥꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯁꯤ ꯁꯔꯗꯥ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯐꯖꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯒꯅꯨ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯆꯠꯅꯈꯤꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯅꯤꯇꯦ ꯄꯥꯠꯆꯨꯇꯦꯛꯇ ꯂꯩꯕ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯗꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯄꯥꯝ ꯄꯥꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ BJPꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯩꯉꯥꯛꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗ ꯁꯣꯛꯀꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯃꯛꯅ ꯍꯧꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯃꯣꯏꯔꯥ ꯏꯊꯅꯤꯛ ꯄꯥꯛ ꯍꯥꯏꯅ ꯊꯣꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯌꯨꯝ ꯁꯥꯗꯨꯅ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯀꯌꯥ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯄꯟ ꯖꯤꯝ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯅꯤ ꯃꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯇꯝꯅꯅ ꯁꯨꯛꯋꯟꯕꯒꯤ ꯋꯥꯐꯝ ꯂꯩꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯗꯤ ꯄꯦꯟꯗꯕ ꯀꯌా ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ RK ꯔꯟꯖꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 64 ꯆꯪꯅ ꯁꯥꯒꯗꯕ KVꯒꯤ ꯄꯔꯃꯅꯦꯟꯠ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯔꯦꯛ ꯎꯌꯨꯝ ꯇꯝꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ RK ꯔꯟꯖꯟꯅ ꯉꯁꯤ ꯀꯦꯟꯗ꯭ꯔꯤꯌ ꯕꯤꯗ꯭ꯌꯥꯂꯌ ꯅꯝꯕꯔ 1 ꯏꯝꯐꯥꯜ ꯂꯝꯐꯦꯜꯒꯤ permanent building sanaba ore yum tamkhre thauram aduga mari lainana union state minister RK Ranjana wa ngang hai ngasi ore yum tamduna sagada riba building asi staff quarters sing yauna lupa crore humpu gatre rom sang sagadabani masi mathak sahi inglisingani ga kunga mari da loisinna ba panam thamli mai masing tambibada kendriya vidyalaya si yamna singthane oiba institute amadi haukiba sahi yankai ga mathoirom asida army doctor engineer yauna administrator kayama vidyalaya sidagi puthokuna lebak seba tawri haujiksu vidyalaya si afaba academic atmosphere ama leiduna mai masing tambibagi lamda extra curriculum activity program kayam angang sing tambiba si yamna phaba amani haina Dr. Ranjan makhataki ngasigi thoramaduda CSIR senior principal scientist Dr. Hayes Bir Kumarna KPS RO Sukya BC in charge SP zone amadi atai mioi kyana sarugya ki suhaidi amaramdana meter yankai muk sangna khongsang railway station mayada roadways namthakre North East Frontiers Railway da sariba Zeri Tupul Imphal gi Railway Gate number 1 Khongsang Station da Broadways line ama namthaduna leiba thingnare hadi namtharaba mafam asi asat ayok tawriba miyoi singoina di yamna khudongthine oide hadi yamdrabada meter yankhayena track namthaduna leiramba loinana meter humdra rongi leimaida akomba track half moon type track satuna leiramba thinakhi masina number 1 amadi 2 khongsang station gi tupul gi mekei digi meter sangaga yankhai dagi ne satruk sangba track asida akai boiragane hadi makasa tharak poina kangla pawdigi topa pawna pung humdra gni thogi manungda lale haichadrabti dim lambi thingadari handak Ccpur gi miyoi khrana Manipur gi CM Biren bu fazadaba aini yadab ohai wata sizinaduna ngang sakiba miyoi singa sidagi pung humdragani thogi manungda CM da lal hena sengdoktrabadi Moirang Kendra Progressive Front tidim lambi matam kakna thingjalagani hena phongdokre wafam singara numidang Voice of People's Manipur Moirang Kendra sigi manungda leiba CSO sing Mera Paibi Loop sing Club sing Passenger Service toriba e-rickshaw association Singapore samnaduna miyam goeba Mairagi khongsat ama Kokta Public Ground gi hawduna sakhiba khongsat amada saruk yaraduna Moirang Kendra Progressive Front ki advisor Y moduna phongdokhibani
Kokta public ground ki hourakha sakhiba khongsat adu Moirang lamkhai phauduna Moirang singai lampak phau sakhi Mana makha taraduna Ccpur gi miyamna makhoi gi apamba aningba phungdok kari sukaide state amagi lusingli minister gi mathakta tabe yada wahi wata ngangbadi yaningde maram adra pung humdra ni thugi manungda apology tawdrabadi tidim lambi thinglagani aki amaromdana Shyam Kumar Tourism Corporation ki chairman hapkhre Andhra Assembly constituency ki MLA Thanauzam Shyam Kumar Tourism Corporation of Manipur Limited ki anauba chairman oina hapkhre Iramesi ki matang Manipur lenga ki commissioner tourism PK Zoan Thasi ki taraga mapan order mathokre order asina haidi corporation ki chairman oiramba Langthabal Kendra ki MLA Karam Shyamna chairman ki post ki thadokibada board of director TCML gi mifam ama April taraga mapan fam ki ba mifam na MLA Karam Shyamna chairman ki post ki tokiba ki ayaba pikre loinana hangduna leiriba chairman ki post asi Andhra Kendra ki MLA Thanauzam Shyam Kumar na khudakta gi puba haina warip laukhedi Amaromdana Ccpur lengana reserve forest na singmada ngak sendana balakholakpada Ayuk-Kuki kanglupna sauribasi aranba tawre haibani san Ccpur district ki area da lenga kweba thabak thoram sing haibade reserve forest protected forest wildlife sanctuary na singba mafam sing laukholakpada Ccpur khundariba Ayuk-Kuki tribe kangbuna asuki matik sauduna hingsa gi thabak satharakliba sina takpadi makhoi yamna sauna aranba tawre haibani haina Sports Associations Ningthakong Sangi General Secretary P. Ibosa Singagi Siolamana Hai, Siolasin Hataribadi, Forest Kansi, Forest Yokasi, Haibo Kolaus, Malem Gimiam Kolauni, Adobo Kolausi Mayokta left to Ccpur Kundariba, cookies in a Forest Kanmiki Mayokta, Erang Hova, Forest Office Maitadopa, Lenga Putatita Wina, Atiboy Wata, Sijana Saidi, Mataoshida Taklibadi. Ccpur district amadi atopa cookie sing khundab mafam sing aran mathabak yamna tawre habigi mayek laraba khudamni yamna unconstitutional oiba mong thabakaya forest kan si haibada satharakli bisi logo sapsaba wayel makhoi budandi pigadabani oiragliba saktam sing haibadi lenga ki lobu singnaba logi mayokta lepa umang kokthokpa malemgi miyam monganaba Poppy plantation tawduna drug ki makon ohenba Myanmar gi mitop sing kauksingduna makoida forest ki lam narunda yon thoktuna khunda laita hanban sing kya tawribasi thigalakpada koki singna mai hauna sauduna Erang hobasi makoigi aranba ukragani haibigi maram natana atopa maram amata lete India lenga ki Manipur gi amati malem gi miyam gi mayokta leiriba sigum koki kanglup singbu matam ngalingai asumba wayelna serapi gadabani Aranba asuk yamna taroga sonjaba saduna makoigi hak khungauna bigi matau malhanduna wakatlibasi tokadabani reserve forest protected forest wildlife sanctuary na singma mafam sing kanmada sawtkadabani masida yadaba sing logi thongna matik sapa saraktibiyo forest kansi yadaba koki sing karamba matamdagi khundara pono haibadu mari makong athubra thigatuna sapsapa mafam khanganbiyo anauba khundara pusingi sakti na hena kankhibana hana Ccpur leizarba kanglup sing arimata haizaba ngamdana leiraba mali Myanmar dagi lakpasingna kutlingba hausingna lainga kusu su taunariba lalhaubusing nam thaduna thambire maram aduna manung hanjinba singi area da leizaba Manipur gi kanglup kya gi miyam sing kaya yamna su taunariba lalharup singno ot naibiraba gi haibada lengana sapsana thidokpasu mathoktai Manipur si singi lamni singbu kanba ekhogi thaudangni Manipur da leiba district kudimak sing ngaktani sing yaudaba district amata Manipur da leiti Manipur apunma gi lamgi saruk singni masigi manung da lengana thamnipu reserve forest protected forest wildlife sanctuary gi mafam sing masjid amata manghandana ngaktuna lengana thambigadabani Manipur gi singdi amadi matam super state ki lam oiduna lakpana kanana kari tawri haba matam sana thidok yam namak tangai fadrabani haidi makasa tharak poina panul khor paukseri ge topama roiba paukran debia mi sig mari lena police custody de lerakhiba miyoi mari makhatana numit taraga mangani judicial custody de remand pikre mamang thagi kungani thoida Singnaningo eba misida laikhidrabi thamaiban hizam dewa laikai digi laisram ongbi devia misiga mari lainana police na fazin graba miyoi mari ngasi court puthokre miyoi mari edu court puthorakpada mara lairaba singmatik saba sarak piu haidana misi edu gi mayok CM ki GAC amasum miyamna serap court ki complex thamjinduna Erang houkhre miyamgi Erang adu police na matam sana control tokre ngase pung 13 makhairom tarakpa matamda laisram ongwi devia misiga mari lainana police na hauji phajinduna thamliba ma ki mapure laisram Rocky ma ki masal laisram Obita laisram Sarita amasum laisram Bomika bu security force na akan mamong ngak senduna chief judicial magistrate Imphal West court puthoraki
ꯃꯈꯣꯏ ꯃꯔꯤꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯒ ꯃꯇꯝꯗ ꯃꯥꯡꯖꯧꯅꯅ ꯂꯩꯔꯝꯕ JAC ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯠꯄꯁꯤꯡ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯕꯒ ꯂꯣꯏꯅꯅ कोर्ट कॉम्प्लेक्स तमना थुमजिनना होनाखि मदुरा पुलिस की कांगबुना कोर्ट की गेट थिंगदुना थमखि अदमोइनमक यामलब मिया मतुना गेट अदु नमखायदुना संसिनना होनाबदा ngak पुलिस अमदि मियांगा मुक्नबगी थौदोक थोखि तुंगदा सिक्योरिटी फोर्स ना अकन सेक्शन थरांग लखटपग लोइनना मियोय मरी अदु कोर्ट पुथोखि कोर्ट पुथोकलब मतुंग सेनरिब मियोय मरी अदु मखाताना नुमित तरागा मंगानी जुडिशियल कस्टडी रिमांड फिख्रे